ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯊꯧꯖꯥꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯄꯥꯎꯔꯧ ꯄꯟꯗꯨꯞ 12 ꯄꯗ 8 ꯇꯥꯁꯤ ꯃꯔꯝꯗꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛ ꯃꯁꯥꯁꯨ ꯑꯣꯏ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ 아멘. ngasi numit asida ay sarmon asigi theme hiram oina thamjaba adudi nattaba wakhal English tadi negative thinking asumna thamjabani marup sing chilinaw sing ngasi aina phongdok chaningba wahi si ekhoi khudingmakki damakta yamna maru oiba yamna mathau taba wahi ni haibase ahanbada aina haijaningi maramdi ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯅꯠꯇꯕ ꯋꯥꯈꯜ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡꯁꯦ ꯍꯦꯛꯇ ꯑꯣꯏꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯃꯔꯝ ꯆꯥꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯐꯝꯗ ꯐꯥꯎꯕ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯕ ꯌꯥꯎꯏ ꯃꯁꯤ ꯑꯣꯏꯕ ꯌꯥꯗꯕ ꯋꯥꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯄꯨꯛꯅꯤꯡꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯁꯤꯕꯨ ꯐꯥꯊꯕ ꯉꯝꯗꯅ ꯑꯩꯈꯣꯏ ꯈꯟꯕ ꯌꯥꯎꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯁꯤꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕ ꯃꯤꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯃꯆꯥ ꯃꯆꯥꯗꯁꯨ ꯁꯥꯎꯔꯤꯕ ꯅꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤꯕ ꯃꯤꯁꯤꯡꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯗꯃꯛꯇꯁꯨꯅꯤ ꯃꯔꯝꯗꯤ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯦꯛ ꯈꯟꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯄꯥꯎꯔꯧ ꯄꯟꯗꯨꯞ 12 ꯒꯤ ꯄꯗ 8 ꯑꯁꯤꯗ ꯃꯔꯝꯗꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛ ꯃꯁꯥꯁꯨ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯗꯨꯃꯛ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯑꯁꯦ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯗꯨꯃꯛ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯃꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯔꯛꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯦꯒꯦꯇꯤꯚ ꯃꯥꯏꯟ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ ꯑꯣꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗꯦ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯑꯔꯥꯟꯕ ꯃꯐꯝꯗꯤ ꯌꯦꯡꯉꯣꯏꯗꯕ ꯃꯐꯝꯗꯤ ꯌꯦꯡꯉꯨꯕ ꯑꯔꯥꯟꯕ ꯇꯥꯔꯨꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯇꯥꯔꯣꯏꯗꯕꯗꯣ ꯑꯩꯈꯣꯏꯅ ꯇꯥꯔꯨꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯕ ꯇꯥꯔꯨꯕꯁꯤꯡꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯊꯋꯥꯏ ꯍꯤꯡꯕꯒꯤ ꯋꯥꯐꯝ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕ ꯑꯀꯤꯕ ꯑꯃꯗꯤ ꯑꯃꯥꯡꯕꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯣꯏꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯊꯋꯥꯏꯒꯤ ꯀꯥꯟꯅꯕ ꯋꯥꯐꯝ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯕ ꯃꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯔꯨꯕꯒꯤꯅꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯁꯣꯂꯣꯃꯣꯟꯅ ꯍꯥꯏꯔꯤ ꯃꯤꯑꯣꯏꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯗꯨꯒꯤ ꯄꯨꯟꯁꯤꯅ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯄꯥꯎꯔꯧ ꯄꯟꯗꯨꯞ 4 ꯒꯤ ꯄꯗ 12 ꯑꯁꯤꯗꯁꯨ ꯃꯗꯨ ꯑꯐꯕ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯋꯥꯈꯜ ꯑꯣꯏꯕ ꯌꯥꯏ ꯑꯐꯕ ꯋꯥꯈꯜ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯦ ꯐꯠꯇꯕ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯔꯒꯗꯤ ꯃꯗꯨ ꯐꯠꯇꯕ ꯁꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯅꯠꯇꯕ ꯋꯥꯈꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯥꯎꯁ ꯋꯥꯏꯐ ꯑꯃ ꯅꯠꯇ꯭ꯔꯒ ꯖꯣꯕ ꯇꯧꯔꯤꯕ ꯃꯤ ꯑꯃ ꯑꯩꯈꯣꯏ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯤꯗꯤ ꯅꯦꯒꯦꯇꯤꯚꯇꯃꯛ ꯈꯟꯕꯅꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯦꯒꯦꯇꯤꯚꯇꯃꯛ ꯅꯠꯇꯕ ꯋꯥꯈꯜꯇꯃꯛ ꯈꯟꯕꯁꯦ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯇꯦꯛ ꯈꯔ ꯌꯦꯡꯁꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧꯔꯣꯟ ꯄꯟꯗꯨꯞ 19 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯑꯔꯤꯕ ꯋꯥꯂꯦꯞꯅꯕꯒꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧꯔꯣꯟ ꯄꯟꯗꯨꯞ 19 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯖꯦꯖꯦꯕꯦꯜꯅ ꯑꯦꯂꯥꯏꯖꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ
मरमदी एलाइजाना जेजेबेल की माइचौ सिंदो माइचौ चामरी मुंगनी माना हाथ की बनी एलाइजाना मसी की वाफम से ताबद लाभ न मार्क से चेन की बनी मरमदी मार्क जेजेबेल न हाथ कनी खंडु ने याम न मार्क की मथंग दा दाविद न गोलियत का लांथेंग नखी अदुबु लांथेंग नबगी वाफम दी निंगथौ सोल का गोलियत कनी सोल ना निंगथौ सोल असिना लांथेंग नदबगी मरम दी गोलियत ना माउंड हाई बनी करीगुंबा नंग ना माई थीरबदी नंग नसामक अमसु नंगी प्रजा पुनमक अइना मिनाई ओहनगनी है हाई बनी मसी की वाफम से ताबद सोल यामना की बनी मथंग येंसी जाकोब सुंगाई जाकोब सुमागी मयाम्बा एसावबु नमथाक तौरमले हारगा चेनखिबनी एसावना अमुक मतम कुइरबगी मतुंगदा मियोय चामरी मुक पुदुना जाकोब का उनब लाखी मधु ताबद जाकोब यामना कीखिबनी मसीदा इखोयना उबसे एलाइजा ओइरसु निंगथौ साउलबु ओइरबसु जाकोबसु मखोइसिंग असे लौसिंग लैबा मतिक मगुन लैबा मीसिंगनि अदुबु मखोइगी पुंगनिंग वाखलु यामना सोंथबा यामना अकीबा पोखी मखोइना नेगेटिव ओइबा नत्तबा वाखल खनखी मरमदी मखोइना मखोइगी पुंसिदा खंगदबा अमा याउरी होय मखोइना कोना थंगददी मखोइ खंगलंबा याय मदुगी वाफमदुदी करिनो हाना हारगदी वाफम पुमनमक्ता अइखोइगी पुंगनिंग असे थमलोइदबनी मायोक्नरिबा वाफम अदुदा माइन असे फोकस तौरोइदबनी अइखोइना तारिबा अइखोइना उरिबा अदुदा अइखोइना खनबा हौई खल्लिबा अदुगुमना अइखोइगी पुंसी असे ओइबनी अइखोइना खंगमिनबा याबदी दाविदना अदुग यामना थौना करमना फंगबनो जोशुआ अमसुंग कालेबना फंगलिबा थाजबा अमदि थौना दु कदाइदगिनो जेहोशाफातना करमना थौना फंखिबनो मरमदी मखोइसिंग असिना मीसिंगदगिदि हेन मपु इबुंगोगी वाफमद पुकनिंग थम्मी इबुंगोगी वाहिसिंगदो मखोइना थमोइ पुकनिंग वखल चंगना ताई मदुदा फोकस तौई मीसिंगना किहनबदु कीबगी महुत्तदी मपु इबुंगोबु कीना चटपदुदा मागी हाइबा इनबा अमदि थाजबदुना मरु ओइना मखोइना खनखिबनी अखोइना अनोबा वालेपनबा सिदा येंगलबदी नोंगमा जिसुना पीटरदा हे शैतान इतुंगदा चथोखरो लापना चतखरो हाइना तांथोखिबनी शैतान हाइखिबगी मरमदी पीटरना मपु इबुंगोगी वाफम अदुदा नत्तना मियोइबगी वाफमदा महांगना पुकनिंग थंबगिनी नुंगसिजरबा इचिलिनावसिंग एलाइजाना कीबगी मरमदी महांगना महाकु किहल्लिबा वाफम अदुदा पुकनिंग थंबगिनी निंगथौ सोलनसु गोलियतना किहनबदुदा महाक यामना कीखिबनी जाकोबसु मयाम्बगा ताइसिन्नदबा वाफम अमा लैबगी मरमना चही कुनगी ममांगदा मयाम्बबु नमथाक तौखिबदुगी खल्लगा महाक यामना कीखिबनी मखोइसिंग असे ईश्वरगी मीसिंगनि अदुबु नेगेटिव माइंड नेगेटिव थिंकिंग दा लैबगी मरमना मखोई पुकनिंग हंथबा नत्तबा वखलगी मी ओइबा तारगदी अखोइना मपु इबुंगोगी वाहैबु तारगा मदुदा पुकनिंग हेन थिंजिल्लगदी अखोइ करिगी दमक्ता थवाइदा पांगल कनबा मी ओइरोय हाइबसे ngasi नुमिदा सिदा इना इचिलिनाव सिंगदा फोंदोक जानिंगबनी अखोइना पॉजिटिव माइंड पॉजिटिव थिंकिंग ओइबा पामलगदी नेगेटिव थिंकिंग ओइबा पामद्रगदी ngasi wafam khara ai phongdok jage haidok jage madu akhoi yengsi number 1 ahan badadi akhoi nungti gi ishor gi wahi bu paduna ishor gi akhoina pa khraba wahi adu bu amuk naina duna akhoi wakhal tausi maduda thawai chaukhat kani pukning nauthok kani ani subadadi thabak chinba mi ama oinana ba tausi akhoi लानाई की थबकता ओइरबसु नत्रगा ईश्वर की वहीदा सिंगलुप्ता मागी थौगलदा अखोई थबक चिनबा मी अममम ओइनबा अखोई होनसी
Karigumba aremada karisu taudana leiba taragadi nattaba wakhal asomda pungning aduna shaitan gi lang aduna asom laksin khini tattana madugi asonba mapung phadaba aranba adugi maramdata asum khanduna leigani mapu ibungona mioi babu semlaba matungda yumda eden leikon aduda karisu taudana tuminna lehan khide thabak pi khibani akoina bible asida yenglabadi mausisu thabak tauduna leirammi ishorna mabu kauthokpa matam aduda mase thabak tauduna leibani akhoi aduga Elisa su Peter Jacob Johan Mathi Sakaya Paul na chingba makhoi sing ase yamna thabak chinba mi ni makhoi asibu ishorna makhoi gi thabak adudagi kauthokduna makhona suriba leiriba thabak adudagi kauthokde haraga sijinakhi makhoi gi thabak singi maramda bible asida ibagi maramdi mathauda pungning changba thawai yawba mi ase mapu ibungona sijinaba pami mapu ibungona sijinai haibase takning bani ahum subadadi aise kanaga totnari bano tinari bano haibase wakhal tawbatai aise kanaga totna tinari bano haibase masi akhoi munna wakhal tawsi hojiki matam asidadi ishorgi wahidagi thaidok le harga taibang pan bagi oba wari pumnamak sanabani maduda yamna interest yawbani masigi habit asina aikhoigi thamoida taibang pan bagi oba wafam ngaktana pik thankhiba yabani ishorgi wahai magi thawaidi leitre haibase khangjadaba ishorgi oba wahai magi oba thawai ase aigi nungda leitre haibase khangjadaba christian mayam ama aikhoigi irakta yauribani masibu english ta influence atopa amagi ithin aingonda changkhiba atopa amagi ithin aingonda changkhiba haibaduni asina ni hojiki matamda mi ayambana bible padaba karimata tawdana aremada matam manghaliba ishorgi miga tinagi haina khandaba asising asina mina nongmagi negative mind negative thinking da asum chatkhibani ishordagi lapthokhibani aduna mathakta ikhoina taunanaba pankraba wafam ahum khakse aikhoina tauragadi aikhoina positive mind positive thinking da hingbada yamna mateng oigani haibase aina haijaning bani ishorgi wahaina aikhoibu afaba achumba chawkhatpa punchida mateng pangbi bani magi wahai asidi aikhoigi asana pik thalli bani khanduna yengsi pakhon chatpa polna kayagi matik anoba punsi thawaida pangal kanba punsi oikhibano nongma prabhuna mahaku rom da chatuna paw sandokna na bahai ki adubu mahangna tongduna chatliba hidu kaiga daurabada pumnamak siba tare khanduna thawai amna wanaringai adugma matam aduda polna hai aikhoi kanamata siroi hi se karisu tawroi asum haina mana hai bani maramdi polna sengna khangki madudi mahakpu mapu ibungona soidana soidana romda yohongani haibase mana yamna chena thajai maramdi mapu ibungona mangonda mangda uhanbiduna sinakhiba wahayase karino nang romda sandokadabani romda chattuna nang sandokadabani haibasini pakhon chatpa singi thabak pandu kuntaret ki kunmari asida khoi masi uba phangani ichilinaw sing aikhoi pukning hongduna anoba punsi oidaba yadabani anoba punsi ahongba pukning wakhal chawkhatpa punsi adudi karamba matamda oigadabano haina hairagadi aikhoina thabak chinba oiba bible pabada bible pariba bible adu nainabada amadi maduda pukning changba thawai gi oiba mi singa totna tinaba matam maduda aikoi anoba punsi thawai gi pangal phangba mi ado matam maduda oigadabani asidi nattaduna karigumba aikhoina makhal gi wari watai politics gi oiba lan gi sendan lambi gi oiba mi gi imung manung gi oiba laina laichat ki aduga christian singbu ot nairiba mayam adugu wari sing adu aikoi henjin na pukning changlagadi
ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯁꯣꯟꯊꯈꯤꯗꯨꯅ ꯁꯤꯊꯈꯤꯗꯨꯅ ꯅꯠꯇꯕ ꯋꯥꯈꯜ ꯅꯦꯒꯦꯇꯤꯚ ꯃꯥꯏꯟ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡꯗ ꯑꯩꯈꯣꯏ ꯂꯩꯈꯤꯕ ꯌꯥꯕꯅꯤ ꯑꯩ ꯏꯁꯥꯅ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗ ꯁꯣꯟꯖꯩ ꯍꯥꯏꯕꯁꯦ ꯈꯪꯂꯒꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯊꯩꯗꯣꯛꯅꯅꯕ ꯇꯧꯁꯤ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯏꯊꯤꯟ ꯑꯗꯣ ꯏꯁꯥꯗ ꯆꯪꯈꯤꯒꯅꯤ ꯑꯩꯁꯨ ꯃꯈꯣꯏꯒꯨꯝꯅ ꯑꯣꯏꯈꯤꯕ ꯌꯥꯕꯅꯤ ꯑꯁꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯔꯝꯅꯅꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗ ꯁꯣꯟꯊꯗꯨꯅ ꯁꯤꯊꯈꯤꯗꯨꯅ ꯅꯠꯇꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯕꯒꯨꯝꯅ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡꯗ ꯍꯤꯡꯂꯤꯕꯁꯦ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯅꯠꯇꯕ ꯋꯥꯈꯜ ꯇꯃ ꯈꯟꯗꯨꯅ ꯄꯨꯟꯁꯤꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯅ ꯃꯈꯣꯏ ꯍꯤꯡꯂꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯉꯁꯤ ꯍꯥꯏꯈ꯭ꯔꯕ ꯋꯥꯐꯝ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯍꯤꯡꯅꯅꯕ ꯇꯧꯁꯤ ꯑꯩꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨꯅ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯟꯈꯤꯗꯨꯅ ꯑꯋꯥꯕꯗ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕ ꯑꯩꯈꯣꯏ ꯇꯧꯁꯤ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯣ ꯃꯗꯨꯁꯤꯡ ꯑꯗꯨꯇ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯊꯋꯥꯏ ꯊꯥꯗꯣꯛꯄꯤꯕ ꯉꯝꯕ ꯖꯤꯁꯨꯕꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯥꯎꯗꯅꯕ ꯑꯩꯈꯣꯏ ꯇꯧꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯗꯨꯗꯤ ꯑꯦꯂꯥꯏꯖꯥꯅ ꯅꯤꯡꯊꯧ ꯁꯣꯜꯅ ꯖꯥꯀꯣꯕꯅ ꯀꯔꯝꯅ ꯀꯤꯈꯤꯕꯅꯣ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯎꯔꯤꯕ ꯃꯈꯣꯏꯅ ꯇꯥꯔꯤꯕ ꯋꯥꯈꯜꯅ ꯇꯥꯔꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯤꯕꯗꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯑꯁꯨꯝ ꯌꯥꯝꯅ ꯀꯤꯅ ꯈꯟꯗꯨꯅꯇ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯃꯈꯣꯏꯒꯤ ꯐꯤꯕꯝ ꯑꯗꯣ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯈꯣꯟ ꯆꯠꯄ ꯄꯣꯜ ꯑꯁꯤꯅꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯒꯤ ꯇꯥꯈ꯭ꯔꯕ ꯋꯥꯍꯩ ꯑꯗꯣ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯃꯉꯣꯟꯗ ꯎꯍꯟꯕꯤꯕꯗꯣ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯝꯈꯤ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯇꯥꯕꯗꯒꯤ ꯍꯤꯡꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯄꯥꯕ ꯑꯃꯗꯤ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯑꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯕꯅꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤ ꯑꯃ ꯑꯩꯈꯣꯏ ꯅꯨꯡ ꯑꯁꯤꯗ ꯑꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ ꯅꯠꯇꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯄꯨꯟꯁꯤ ꯑꯣꯏꯗꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯁꯤ ꯇꯥꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯇꯥꯕꯈꯛ ꯅꯠꯇꯅ ꯄꯨꯛꯅꯤꯡꯅ ꯂꯧꯁꯤꯟꯖꯗꯨꯅ ꯊꯃꯣꯏꯗ ꯆꯦꯠꯅ ꯑꯩꯈꯣꯏ ꯊꯝꯁꯤ ꯑꯁꯤꯅꯅꯤ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨꯞ 2ꯒꯤ 1ꯗ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯥꯎꯊꯣꯛꯇꯨꯅ ꯆꯠꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯅ ꯇꯥꯈ꯭ꯔꯕ ꯍꯤꯔꯝꯁꯤꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯦꯟꯅ ꯊꯤꯡꯖꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ